Rims the Layengbiba positive mama masana hang a sea the giddy laying tabakars tabahobi COVID-19 lesson a positive oibedi housi rims isolation water laying duna laydiba mama masabu hospital a sigi marie leneba doctors in a nintina laying bitri hina ngarang poxy see the telephone kutana pondora for the makatana poxy esina lebak miam pondok to nakan kerbamatunda ngasi the hono positive oiba mama masagi laying with tabak doctor amadI nurse na sataba hore hina housing laying duna ladyba sahi nipuni pan suraba masano pasina ngasi poxy asida telephone kuthangna phongdorakhi mangna hai ngasi yuk doctor nupi ama sanglak mama masagi blood test tawnawi damakta I simgi thabak pangthokre BP check tawbada mama masa anima normal da hauzik lady makhatana sugar test tawraga makoina saba yaba potna karino yadabana karino haibadu khangningi adubu hauzik phawbudi tawidri doctor nupi aduna mama masagi haksangi phibam yengsilamlaba adugi damakta nungaiba phawi masigi matungna nurse ama sanglak makoigi awat apa amadi haksangi phibam yengsin biramki haiki mangna makhatana phongdokhibadi makoina ladiba isolation ward asi thong marul ani lona kana amatan uhandana seksina thame maduna doctor amadi nursing isolation ward manungdagi thapna uba phangba ngamlabadi makoigi pungning wakhal kharadang sakthokjagani makoigi haksang nungairakta amadi makoigi apambasing phongdokpagi khudong sabadu telephone gi mateng Natrabadi yade doctor amadi nursing the isolation ward asidagi thapna building amada yamna seksina laikibadagi makoigi pungning haksang hek sontarai maduna makoigi sokna samnaba kirabasu glass na khajilaga wari sanabagi khudong saba phangan birabadi nungaigani haiki magna roibada phungdokhibadi doctor haibasi anaba migidi anisuba isorni maduna doctor amadi nursing na mama masabun minungsi utuna thawai yauna layembagi thabak chathabiyu maduna tana makoidagi hek yariba makai thaptoknaba lainaba mamingtagi oina layeng tabak tobigano loinana ngasidigi hauna ana layenggi tabak sathabiba hawkiba asigidamakta rims director MS amadi mari leinaba doctor nursing bu mama masagi market gi ngamkhai leitana tagat pafungdoraki atopa maroiba pawmana mo gujarat gi akhanaba train na purakhiba singjiri bamna thungkhrai COVID-19 maram oiraga lebak sin mathuna satakhiba lockdown na satok chasin yadana gujarat gi tongan tongan mafam singda panduna lairuba mahairo yauna manipur gi miyoi songa go kunthraga mapan akhanaba train na purakhiba du ngase yupung mari gi minute yankhai mathoirom tabada jiribam railway station da thungkhrai makhoi hek thunglabaga makhoi bu tafam thokpa screening sing tawraba matungda makhoi gi district sing da tongan tongan ba bus kun ga tereta halhallaga makhoi gi kendra sing gi quarantine center da numit 13 ni gi oina thamkhre hairi atopa pawmanamo bebisna laikhidabagi ningsing thorom pangthokkhrai hawkiba saida laikhidrabi mahairoi bebisna gi ningsing thorom pangthoktuna misi asigi achumma lalangjit pothoknaba isorda thongnijabagi ningsing thorom pangthokkhrai JSC amadi imungna pangthokkiba thorom aduda CBI gi investigation thajaraduna misi asigi achumma lalangjit athuba matamna pothoktuna serak bibiyo haki ngasigi thorom aduda tinkiba singna laikhidraba mahairoi bebisna gi photoda haikalaka tamduna ekai khumnabusu utkhi hairi Loisilakpada maruiba pawmanam Samerun baby Mapuroiba yumda siraga lairambani JAC Samerun baby Elias Nanaubi Mapuroiba MD Samizur Rahman Misigi mayokta CM kiba JAC na lengaki mafamda phongdorakpada February gi tang kunga mangagi numidang pung 3 minute yankairum tabada borayang bi mayalekaida laibi Samerun asi Makubok Manembok Machal Nupi Manama amadI Mapuroiba Laotunaraga tamthina hatok piraga maki Mapuroiba yumda siraga lairambani hana JAC na mari lainaba authority amadi lengaki mafamda warol kya thamlakli Samerun Mapuroiba yumda siraga lairambani Makubok Abdul Gaffarna Samerun sire hana lauramlaga sienki miyamna sensinunu yenglubada Mapuroiba miyoi amata imungda lairamde baby maki kada phibam kaina siraga lairamba laikai miyamna thenaki athuba matamna miyat asida sienribe miyoi khara mari lainaba authority na phagatuna jail da lairi masigidama JAC na thagatli makhatana miyat asigi mari lainana Samerun gi Mapuroiba Tamerzun ngasi phawba lotuna lairi athubada phaduna achuma viral puthona ba hotna biyu haina spoxi sida makhatana phongdoragli thank you